Housing Manipur ki law and order ki fivum khara phagalakpa loinena miyamna wanariba amadi khudong chadabasing asigi yenglaga Manipur legangna ngase yupung taruk taba matamdagi internet service ki athingba thamlamba adu lokthokre hariba internet service amadi mobile data servicing lokthokraba mafam sing adudi Imphal West, Imphal East, Thawbal, Kakching amadi Bishnupur district tagini hiram masig matangda lenga kamari leinaba home department ki commissioner cum secretary N Ashok Kumar na order amasu thokre panbayai madudi chaliba tha asigi taret amadi nipan gi lonaba hingdagi hauna hairiba district manga asida arambai tengol gi luchingba asem kanan kawbo miyoi ama CBI gi case amaga mari leinana security force na phajin khibadagi jun tariki numidangda miyamna mahapu thadokadabani haina irang hawgalakbadagi internet ki athingba si thamjillakibani Housing Manipur ki law and order ki fivum khara phagalakpa loinena miyamna wanariba amadi khudong chadabasing asigi yenglaga Manipur legangna ngase yupung taruk taba matamdagi internet service ki athingba thamlamba adu lokthokre hariba internet service amadi mobile data servicing lokthokraba mafam sing adudi Imphal West, Imphal East, Thawbal, Kakching amadi Bishnupur district tagini hiram masig matangda lenga kamari leinaba home department ki commissioner cum secretary N Ashok Kumar na order amasu thokre panbayai madudi chaliba tha asigi taret amadi nipan gi lonaba hingdagi hauna hairiba district manga asida arambai tengol gi luchingba asem kanan kawbo miyoi ama CBI gi case amaga mari leinana security force na phajin khibadagi jun tariki numidangda miyamna mahapu thadokadabani haina irang hawgalakbadagi internet ki athingba si thamjillakibani